RIMS Infalgi Director Priyoshakhi ki matamda anouba puwari ama oina thabak touriba contract staff amadi daily wager chamriga supna mari ki thagi tolop yamna chaona hengathankhre RIMS authority ki thawangbo apenba fongdokladuna Institute asegi Non-Teaching Welfare Association President Dr. W. Ranbir Naluchingba masing yamlaba staff singna Director Professor H. Priyoshakhi Devi MS Professor N. Sanjeev, Deputy Director Naurem Indra Kumar Amade, CAO Sarat Singh Kudolpot Piduna Ikai Kumnabu Utkre. RIMS Infalgi A Block the Pangtokwa Achamba Thoram Aduda, Director Professor H. Priyoshakhi na Fongdokibada, Jose Contract Amadi Daily Wager Singna Fangadoriba Tolop Asi, Regular Staff Kakarisu Yamna Ketnadre, Tolop Hengatnaba Honabada, Maru Oiba Thodang, Lauriba Deputy Director, MS Amadi CAO Busu Tagat K. Tolop hengat pasina staff singi yumpu badasu yamna chauna mating oiragani haiki. CAO sarat nasu staff sing thawai yauna thabak sunaba amade chang naina office kanaba wafam phongdoke. Deputy Director Indra Kumar na A Block Establishment Section da leiriba staff sing su thagat laduna masi collective work ki mating na ngambani haiki. Adubu kanagumba amatana tolop hengat pagi mingda sel chaba amade sel khongbatpa yaram labade action lokhat kani so haiki. Nakalamaromda Association ki President Dr. W. Ranbir Singh na Fongdokibada Chahi Lisang Sikna Association na Tanduna Lakpa demand ama ayaba pibibagi damakta RIMS ki Director amadi atay authority singbo hainingay laitana thagat pa Fongdoki Luina na matam sang na lawrak traba posting matang-matang lawnaba Director na honoriba sida kanagumba amatana ayet pa apan ba pibigano haiki Always welcome po kanogi di ko staff di officer lay gay may na many day lang ko late bani except meeting gumba kay gumba rubala jagati adun na ako'y family am tani ko amma hek nama sobada ko'y walk to bayaroy doctor lagi na right from attendant bhagwada amma hek wat pada walk to bayada bani ako'y RIMS amna popular oizara bani in late tambada su yamaming chale hojise ko adagi hospital care patient care dasu aduna koi si center da satpa matamdadi o RIMS ay lakpane na respect tawnarabane ba aduna kanana toholina noy miyam toholine ba aduna koi matano waktaw si ko